Thoubal Athokpamda Nouna Saba Development Project Sing MLA na Sangaduna Miyamda Khutsinnakhre. Thoubal ECG MLA su oiriba Hanagi Chief Minister Okram Ibobigi MLA Local Area Development Fund gi makhada Thoubal Athokpamgi tongan mafam singda Nouna Saba Development Project Sing ngasi Khangabok ECG MLA Okram Surjakumarna Sangaduna Miyamda Khutsinnakhre. Ngasi haunabi matungina Sangaduna Miyamda Khutsinnakhre Development Project Sing adudi Athokpam Awang Laikai Community Hall, Athokpam Indoor Game Association AIGA gi building, Athokpam Kaithel Public Toilet amasung Athokpam Kaithel Multipurpose Hall with waiting set ni. Tongan mafam singda nauna sariba structure sing Sangaduna Miyamda Khutsinnakhre matungda Athokpam Kaithel Multipurpose Hall da mapungoiba thauram pangthokhi. Thauram aduda Khangabok ECG MLA Okram Surjakumar, Thoubal Municipal Council gi Chairperson KH Bisorjit Amadi, Athokpam Mayapaibi Apunbalup Ampalgi Advisor El Lairen Devina Athoiba Mithung Sing Oiki. Sangaba aduga mari leinana MLA Okram Surjakumarna haikibada. Hauzikti lamsu yamna pak chawna leinadrabanina laikai khul amada thodok wathok ama thorakpada community hall haiba asi yamna mathok tarakpa. Masida sunatana kaithel amada miyamgi toilet ama leitaba sungyamak yadabana ngasi sangariba development structure sing asi miyamgi khudongchanaba matam kayagi mamangdagi miyamna demand tawduna lakpa singni. Athokpam Kaithel asisu lalol itiki achawba mafam ama oirakpa amadi chingi tongan ba mafamdagi su ima ibel singna yonba pochai puduna nganna lakpada khudongchadaba kaya mayoknaba thengnajabadagi Athokpam Kaithel Multipurpose Hall with waiting set asi saduna miyamda khutsinabani haiki. Sigi hek mamang leriba sida maira sang maira paibi ima ibel mayam singna Kuina Athokpam apunbagi oina kuina demand tawraga laaba aduga sigi kitang sangsangraga community hall amaga gap sida community hall hujikti devakarma ingol si yamna piksanna rawnina narang nahan dasu akoi ngasi tawjari se chakauba ma hayeng lei hai madusu nangnabane khoina tawjari se adagi kaithel sida yamna darkar leiba maruoina ima ibel chel singna Koigi toilet ki laitaba aduna mokoi da yamna nungaitaba convenient oidaba matang su yaurakpa aduna masi matangdi yamna darkar oi kaithel sigi haiduna toilet ki facility maga aduga nakan nasida akoi aiga club ki haiba tare mokoi hana club asomda leirambani adubu manipur gi yamna historical oiba akoi gi Anglo Manipuri War gi khubam mama asidal kobila makhong sid laibanina club na sacrifice toraga moina somdo khongtore club ki lamduna maduda phajana adusu khoi jik kanna semkat chari koi honorable hanagi ex minister lamdam masigina MLA obiriba mahaki mityang makhada lamdam masigi imaibel mayam singna kuina demand toroba lamdam masigi club ki mayam nasu Kuina demand tawraba koigi proper structure ama aiga club ki haiba tare masida thambina ba yamna nungai badi highway da hek leibanina makha sina akoi club ki akoi gi kai thambam storeroom office oiba aduga mathak sina commercial oina hayeng club sigi aduga lekai sigi to leiba club mayam sing sigi oirasu atragana adudi lekai halaman mayamna khul sigi lekai sigi halaman mayamna decision lobiro aduna masida income mama lakna bhai tare adumaina ngasigi mayamda prajada honorable XCM lamda masigi MLA agi pabung okram ibobi singi makhada local area development fund da akoi masigi hairiba infrastructure mayam si prajada ngasi dedicated tawjare haiduna masigi tanja lawjara thamjage yam nungai bamna masigi community hall si akoi multi-purpose oina yam phajana oirakpa ayuk manna akoigi ima iben lalon bi lakpa mayam singsi even chingdagi haiba tare chingi ima ibel mayam singsu sida laaga pot yole haiduna yam nganna lakpa lalon bi ima iben sing haiba tare sida su destination ama oiba adagi lakai halaman mayam si waiting set oina sida waiting set oina sangna sida pamba bus ngaiba aduga akoigi winger taxi mayam ngaiba da sida achauba akoigi waiting set achauba ma haiba tare sidi Thoubal gi DC gi hek mamangni yamna prajada Athokpam khatagi natana Thoubal district apunbagi
ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯖꯤꯟꯖꯔꯛꯄꯗ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯒꯤ ꯃꯈꯥꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯤ